ꯃꯣꯏ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨ ꯀꯨꯞꯁꯜꯂ ꯊꯝꯃꯀꯣ ꯄꯨꯔꯥ ꯐꯝꯈꯔꯦ ꯀꯥꯈꯠꯂꯦ ꯑꯅꯤꯁꯦ ꯐꯤꯗꯤ ꯅꯥꯎꯃꯆꯥ ꯑꯩ ꯂꯥꯎꯔꯥ ꯀꯥꯒꯟꯂ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯁꯤꯜꯂ ꯄꯥꯏꯌꯣ ꯀꯔꯤ ꯃꯥꯟꯒꯦ ꯅꯪ ꯀꯔꯤ ꯃꯥꯜꯂꯤ ꯀꯥꯒꯟ ꯍꯥꯡꯗꯣ ꯒꯦꯠ ꯑꯩꯈꯣꯏ ꯅꯥꯎ ꯒꯦꯠ ꯂꯣꯟꯖꯟ ꯊꯝꯃꯦ ꯒꯦꯠ ꯂꯣꯟꯖꯟ ꯑꯉꯥꯡ ꯆꯞꯈꯤ ꯇꯥꯔꯦ ꯀꯟꯅ ꯀꯥꯎꯅꯦ ꯋꯥꯏ ꯂꯤꯜꯂꯛꯀꯅꯣ ꯑꯉꯥꯡ ꯁꯒꯥꯏꯒꯤ ꯇꯥꯔꯦ ꯃꯁꯥꯒ ꯁꯒꯥꯏꯒꯤ ꯇꯥꯔꯦ ꯑꯉꯥꯡꯁꯦ ꯃꯁꯥ ꯄꯥꯃꯟꯒꯤꯅ ꯃꯥꯁꯨ ꯂꯤꯠꯂ ꯂꯥꯛꯑꯦ ꯒꯦꯠꯇꯩ ꯂꯤꯠꯂ ꯂꯥꯛꯑꯦ ꯃꯥ ꯅꯪꯅ ꯀꯔꯤ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯎꯕꯗ ꯀꯥꯒꯟ Nice. ꯍꯥꯏꯌꯨꯅꯦ ꯀꯥꯡꯒꯟ ꯃꯥꯜꯂꯤ ꯂꯥꯁ kaya nang kaya ba? छोटे Good. Ako na amsa smart boy niya. कागन लिया Se unboxing to se. Se hauji ako na da. Na ko le mang ko na changi si na ko. Se ako na da unboxing to kon ge ba. Amsa da. Oi, mase ngamoy. Rang dina ngamoni mo ne. Na chagayo. Sondiol. Ay, may anji ka no. Sedu. Hingunda. Se kaya no hairo ra maya man se. Lisingama. Tat. Kaya mali hairo na nang. Ay, kada 241. Thadlo na mai 241 se 241 ni pi de ngada sa. Makoi pa na mali se kada se makoi pa man da jeng hai te e makoi sum da man da jo. Oh na I love you makoi sum. Ai makoi sum man da jo. Makoi sum mali hai te ko na se na de ne. Sam ta. Ha se Sidi ay na yum da sum lit pagi. Yum na te kaya sa thok na lilo. Kay na ayun to to. Ay, kaya sa lilo kaya. Yes. Yeah. Hajji akhoi naw san law na. Akhoi naw ga ga chatli kaino da market ta. Tawre jong sotar je. Hajji thoi jo koi kan imanabi ga chatoi ni ba lambi da thoga imanabi le rangmani. Akhoi um pun chapmina joini. Ai phai nga bung ni pai lai. Sotar do lit patal le. Kam hin na ingri ba. Ay na sotar. Jogi. Jawara tu lambi pan jawara imanabi le rangmani. Le ko pun chapmina ani je. Ko naw chen ko naw man. Chonjeng nó mai được cái lấy cái đó thua rồi ôi chắc khi nó ngang khó chắc liều chứ ôi anh sẽ ra nào mà lại hình tụm mình đó anh hình tụm đây hay đi cái mình liền tụm gì nhỉ giờ con phi yung thằng này con na thằng này phi luôn cái gì nào coi mais con này cái tôi cái phát triển cái này cái gì nữa những cái này cái chura हो जाएगा सब नाम लेंगे गाँव का लोग ले दुकान चले गए दो दाम पे किलो चना Sila. Lâu nào bỏ? Cái gì bà? Chia gì đó. 할리 이제 거의 줍니다. 관에 보세요 나오기네요. 세도 어이나 나오가 나오면 짜이래 비료 빨리 가이래 주셔 밥 먹어. 자. 하고 좀 민다. 응?
ꯆꯥꯃꯁꯅ ꯆꯥꯒꯦꯗ ꯇꯧꯔꯤꯁꯨ Hamas. ꯅꯈꯨꯠ ꯍꯥꯝꯃꯕ ꯎꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯈꯪꯒꯥꯎ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤꯁꯤꯅꯦꯕ 200 ꯍꯥꯏꯕꯗꯣ 150ꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯥꯔꯀꯦꯠꯇꯩ ꯍꯜꯂꯛꯑꯦꯕ ꯑꯁꯦ ꯃꯣꯏ ꯀꯟꯅ ꯐꯝꯅ ꯂꯩꯔꯝꯃꯤ ꯕꯣꯕꯣꯏ ꯃꯃꯥꯅꯤꯅꯦ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯑꯅꯤꯁꯦ ꯆꯥ ꯂꯩꯒꯤꯗꯣ ꯐꯖꯅ ꯍꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯄꯥꯔꯇꯤꯒ ꯇꯧꯗ꯭ꯔꯒ ꯅꯨꯄꯥ ꯃꯁꯦꯟꯒ ꯇꯧꯗ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯦꯕ ꯑꯅꯤꯁꯦ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯏꯅꯥꯎꯄꯤꯅꯦ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯆꯤꯛꯀꯟ ꯄꯨꯁꯟꯗꯦꯕ ꯏꯃꯨꯡꯗ ꯑꯗꯨꯒꯤ ꯃꯕꯥꯅꯤꯅ ꯇꯣꯉꯥꯟꯅ ꯆꯥꯔꯤꯅꯤ ꯐꯥꯟꯒ ꯊꯥꯔꯒ ꯍꯧꯖꯤꯛ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯏꯁꯨ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯨꯏꯗꯨꯁꯨꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯂꯥꯛꯄꯗ ꯍꯦꯛꯇ ꯁꯟꯗꯥ ꯇꯥꯏꯕꯀꯣ ꯉꯟꯅ ꯆꯠꯂꯁꯨ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯆꯥꯡꯅ ꯁꯟꯗꯥ ꯑꯣꯏꯁꯜꯂꯤꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯍꯥꯏꯔꯣ ꯆꯥꯡꯅ ꯁꯟꯗꯥ ꯑꯣꯏꯁꯜꯂꯤꯅꯀꯣ ꯏꯪꯊꯝꯊꯥ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯒꯤ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯕꯣꯇꯜ ꯅꯥꯎꯆꯥ ꯕꯣꯇꯜ ꯄꯤꯔꯛꯑꯣ ꯀꯥꯏ ꯇꯣꯟ ꯏꯁꯤꯡ ꯍꯥꯞꯄꯒꯦ ꯕꯣꯇꯜ ꯄꯤꯔꯛꯑꯣ ꯁꯥꯏꯠ ꯑꯅꯤ ꯁꯤꯒ ꯏꯁꯤꯡ ꯕꯣꯇꯜ ꯌꯥꯎꯔꯤ ꯁꯤ ꯎꯗ꯭ꯔꯣ ꯑꯩ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯑꯅꯤꯃꯛ ꯁꯤ ꯃꯈꯨꯝꯁꯦ ꯀꯅꯥ ꯍꯨꯠꯇꯣꯏꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯏꯁꯤꯡ ꯑꯝꯇ ꯄꯤꯒꯦ ꯑꯩꯈꯣꯏ ꯐꯤꯜꯇꯔꯁꯦ ꯃꯈꯥꯗ ꯊꯝꯃꯤ ꯇꯦꯕꯜ ꯐꯤꯜꯇꯔ ꯖꯥꯔꯤ ꯏꯁꯤꯡ ꯑꯅꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯊꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯝꯒꯗꯕ ꯁꯤꯁꯦ ꯂꯨꯄꯥ 150ꯉꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯀ ꯃꯃꯥꯒꯒꯤꯗꯣ ꯃꯣꯏꯅꯤꯗ ꯃꯣꯏꯅꯤ ꯆꯥꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯑꯩꯁꯨ ꯆꯥꯔꯣꯏ ꯁꯤꯁꯦ ꯂꯣꯀꯦꯜꯒꯤ ꯉꯥꯁꯤꯡꯅꯤ ꯑꯗꯨꯒ ꯑꯁꯤꯁꯨ ꯂꯣꯀꯦꯜꯒꯤꯅꯤ ꯀꯩ ꯉꯥ ꯀꯧꯕ ꯈꯪꯗꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯂꯨꯄꯥ 10ꯒꯤꯅꯤ ꯑꯩꯅꯀꯣ ꯅꯨꯄꯥꯗꯣ ꯂꯨꯄꯥ 10 ꯍꯦꯟꯖꯟꯅꯤꯕꯀꯣ ꯃꯥꯅ ꯂꯨꯄꯥ 10ꯗꯣ ꯂꯩꯔꯁꯅꯨ ꯃꯊꯪ ꯂꯥꯛꯄꯗ ꯂꯧ ꯍꯥꯏꯅ ꯉꯥ ꯖꯣꯜꯂꯒ ꯂꯨꯄꯥ 10 ꯑꯆꯣꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯐꯔꯦ ꯑꯩ ꯂꯨꯄꯥ 10ꯗꯨꯒꯤ ꯑꯩ ꯑꯇꯩ ꯕꯖꯥꯔꯗ ꯑꯇꯩ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩ ꯕꯖꯥꯔꯗ ꯃꯊꯪ ꯑꯇꯩ ꯈ꯭ꯋꯥ ꯀꯨꯏꯔ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯑꯁꯤ ꯉꯥꯁꯦ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯥꯗꯣ ꯅꯣꯛꯑꯒ ꯄꯤꯔꯛꯑꯦ ꯁꯤꯁꯦ 150 ꯆꯥꯝꯃꯒꯤ ꯅꯠꯇꯦ 150ꯗ ꯑꯩꯅ 110 ꯄꯤꯔꯝꯃꯦ ꯑꯗꯨꯅꯤ ꯁꯤꯁꯦ ꯑꯗꯨꯁꯤꯗꯅ ꯁꯣꯏꯕ ꯂꯣꯏꯔꯦ ꯁꯤꯁꯦ ꯃꯨꯂꯥꯒ ꯑꯗꯩꯗꯤꯁꯦ ꯀꯩꯅꯣꯁꯦ ꯐꯨꯜꯀꯣꯕꯤꯁꯦ ꯑꯗꯨꯒ ꯁꯦ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒ ꯍꯥꯞꯄꯦ ꯆꯥꯝꯗ꯭ꯔꯤ ꯁꯣꯏꯕ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝꯃꯦꯀꯣ ꯍꯪꯒꯥꯝꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒ ꯐꯗꯤꯒꯣꯝꯁꯨ ꯌꯥꯎꯔꯦ ꯁꯤ ꯊꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯈꯤꯒꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯗꯣ ꯎꯍꯜꯂꯛꯀꯦ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯝꯇ ꯊꯣꯡꯉꯦ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯝꯃꯝꯁꯦ ꯚꯤꯗꯤꯑꯣ ꯏꯁꯇꯦꯟ ꯂꯩꯇꯕꯅꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯉꯧꯕ ꯈꯣꯠꯄ ꯁꯨꯝ ꯎꯍꯜꯂꯛꯀꯦꯕ ꯑꯩ ꯉꯝꯃꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯊꯣꯡꯅꯕ ꯍꯣꯠꯅꯒꯦ ꯆꯥꯝꯕ ꯈꯣꯠꯄ ꯑꯗꯨꯒ ꯏꯪꯊꯝꯊꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯀꯣ ꯑꯩꯅ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯏꯔꯣꯝꯕꯁꯦ ꯑꯩ ꯍꯟꯗꯛ ꯃꯣꯔꯣꯛ ꯀꯩꯀꯥ ꯆꯥꯕ ꯌꯥꯗꯕꯁꯤꯅꯀꯣ ꯑꯗꯨꯒ ꯁꯦ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂ ꯊꯝꯈ꯭ꯔꯦ ꯁꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯁꯤꯒ ꯍꯥꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯒ꯭ꯂꯥꯁꯇ ꯍꯥꯞꯄꯒ ꯃꯥꯁꯦ ꯇꯦꯜꯂꯤꯕꯀꯣ ꯏꯁꯤꯡ ꯑꯃꯨꯛꯇꯪ ꯇꯦꯜꯂꯦꯕ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗꯤ ꯃꯅꯥꯗꯣ ꯂꯣꯏ ꯇꯧꯔ ꯏꯁꯤꯡ ꯃꯈꯥꯒꯤꯗ ꯄꯠꯂꯗꯤ ꯐꯩꯅꯀꯣ ꯑꯗꯨꯒꯤꯅ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯅ ꯊꯝꯃꯦ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯗꯤ ꯃꯅꯥ ꯀꯩꯀꯥꯁꯨ ꯄꯠꯂꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯁꯣꯝ ꯁꯥꯏꯗꯠꯇ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯣꯠꯅꯈꯤꯒꯦ ꯊꯥꯎ ꯍꯥꯞꯄꯦ
ꯀꯥꯞꯄꯅꯤ ꯃꯥꯏꯗ ꯀꯥꯞꯄꯗꯤ ꯇꯣꯛꯀꯅꯤꯀꯣ Mana Eigi Samsung Sana okara hangam Samsung putle nama sama thakal laga kapini mai da kapire kan ko sabon kapu mai da kapire kan addo nga ngauri aduga mai du chunga diko saire ngauba se sat saire ngauba si di ai khiyare akoi nga tangbada pupu nga tangbada ngaubudo khiyare duga sathina kapi ngaksam khu loi chongini singa se huktu chongai Yenge mulla bayan. Laying dari togla basre aina horen tuman kamai tungani basa aise ahin da hawala ko ko ahin ja hawala ga somda dugla kanina ko sa hawala ising thangning ba khangde kai khangde ko adugi ai khiki je sumaina kitang hangdong le ba yade ba kai haide aise am kigalli ba ko adugi mutna kai ngona jeng de kai mai khalli ba adugi ai sumai tor thom dein je sumai the chala thom dein Đây kilo hộp ở đường hơi về có con ta hộp đây còn lạc nữa đó này giờ ngang hộp rồi đấy cho nên là ngang cái kilo này ăn được cái gì mà không được thà được có cái đâu vậy không được bao nhiêu lần Dumai hojik sei thoklai ne kare kan to me ba hinjang mahi apa mena ko adugi nine na kon pi cheke tawri ji kunya ngang aina chak lu ko hinjang ma onia
ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯁꯦꯠꯆꯜꯂꯦ ꯁꯦꯠꯂꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁꯤ ꯀꯂꯔꯁꯦ ꯑꯩꯗꯤ ꯁꯨꯄꯥꯝ ꯐꯖꯩ ꯍꯥꯏ ꯁꯤꯁꯦ ꯄꯨꯔꯥ ꯏꯅꯝꯊꯥ ꯄꯨꯕꯤ ꯃꯥꯟꯗ꯭ꯔꯦ ꯏꯪꯃꯟꯒꯔꯗꯤ ꯁꯜꯂꯦ ꯁꯤꯁꯦ ꯑꯁꯤ ꯐ꯭ꯔꯤꯖꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗ 589 ꯑꯣꯏ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤꯀꯣ ꯄꯨꯔꯛꯑꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯖꯗ꯭ꯔꯗꯤ ꯑꯩꯁꯨ ꯔꯤꯇꯔꯟ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯣ ꯐꯖꯔꯝꯃꯦ ꯍꯤꯟꯖꯥꯡ ꯌꯦꯡꯒꯦ ꯍꯤꯟꯖꯥꯡ ꯑꯩꯅ ꯈꯥꯡꯉꯦ ꯁꯨꯝ ꯆꯠꯊꯔꯤꯕ ꯌꯥꯝ ꯇꯞꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯝ ꯊꯛꯆꯤꯜꯂꯒꯦ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯒꯦ ꯑꯗꯨꯋꯥꯏꯗ ꯐꯝꯃꯤꯁꯤꯗꯤ ꯁꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯒꯦ ꯃꯥ ꯑꯩ ꯕꯤꯖꯤ ꯂꯩꯔꯦ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯃꯥ ꯂꯥꯏꯔꯤꯛꯀ ꯄꯥꯗꯅ ꯃꯃꯥ ꯍꯣꯏ ꯃꯣꯕꯥꯏꯜ ꯌꯦꯡꯕ ꯆꯥꯍꯧꯅ ꯂꯩꯔꯦꯕ ꯂꯣꯏꯔꯦ ꯃꯥ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨ ꯀꯨꯞꯁꯜꯂ ꯊꯝꯃꯀꯣ ꯄꯨꯔꯥ ꯐꯝꯈꯔꯦ ꯉꯥꯔꯤꯕꯨꯗꯤ ꯐꯝꯗ꯭ꯔꯤꯅꯦ ꯄꯨꯔꯥ ꯅꯞꯁꯟꯅ ꯂꯩꯔꯝꯃꯦꯕ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯥꯎꯔꯅꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯉꯁꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤꯀꯣ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯉꯥ ꯀꯩꯀꯥ ꯀꯩꯀꯥ ꯈꯟꯗꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯆꯥꯆꯥ ꯍꯣꯏꯒꯤ ꯍꯥꯞꯈ꯭ꯔꯅꯤ ꯁꯤꯗ ꯆꯥꯆꯥ ꯍꯣꯏ ꯏꯟꯖꯥꯡ ꯄꯤꯈ꯭ꯔꯅꯤ ꯃꯇꯨꯝ ꯑꯅꯤꯈꯛꯀ ꯃꯀꯣꯛꯀ ꯍꯥꯞꯄꯦꯀꯣ ꯁꯤꯗꯅ ꯃꯃꯥꯒ ꯕꯨꯕꯣꯛꯀꯒꯤ ꯂꯩꯔꯦ ꯁꯤꯗꯅ ꯆꯥꯆꯥ ꯍꯣꯏ ꯏꯟꯖꯥꯡ